Irang asigi manungda mamang chahi English ngani kunhumdoi ki December kunhumdoi da Imphal-Churachandpur amadi Imphal-Senapati ki public transport service Maithi Krabamatung ngasisu amukhana Imphal-Bishnupur-Churachandpur amasung Imphal-Kangpokpi-Senapati ki public vehicle transport service Maithi Kre ngasidagi bus service asi hauragani haibadagi SKTV ki teamna bus khamduna leiriba mafumda chatuna hakthengnana yengsilubada ngasi ayuktagi Imphal gi Moirangkhomda leiba Manipur State Transport Office mamangda route ani sida chat-kadaba bus ani khamduna adumak leikhi adubu passenger Amatta Lakhidabadgi gari sing chatkhide hairi nakalama romda ngarang thokiba cherol ladugi matung inna khudong chaba si lobiningba miyoi singna Imphal West ki oina mobile number 8837448704 Imphal East ki oina 8131942004 Kangpokpi ki oina 9612700785 Senapati ki oina 87981988810 amasung 6009384139 Bishnupur ki oina 8837058764 amasung Churachandpur ki oina 84150527991 da pau faurukpa yagani haina khanghanki masigi mathakta Leingak-Ki khongthang asida ayet apan pirakpa khudingmak lumna lawbaga loinana logi oiba thabak chapchana lokhatkani haina akanba wafam sing phongdokhibani panba yai Manipur Leingak-Ki Chief Secretary Dr. Vinet Josina ngarang miyamda appeal tawba cherulamagi matung inna ngasidagi amukhanna Imphal-Kangpokpi-Senapati Senapati-Kangpokpi Imphal Bishnupur Churachandpur amasung Churachandpur Bishnupur Imphal da public vehicle sing chatpa hauragani haina lautokhibani state asida oiriba law and order ki fibam leiriba security force ki masing amadi maikai kayadagi leiriba response system singi yenglaga public vehicle transport service hongnaba khongthang asi paikhatkibani Hujiki oina di akoina Manipur gi mel oina akoi maitai pangal aiba ma leire ko adagi mapanlam dagi lakba labor sing ko adagi akoi gi tribal community da chu kuki nataba atai community sing adum akoi si service da dum loina ma kaino tawri haitare adum nunti gi Delhi adum service tawri okay maitai especially maitai japya da bane tawri okay masih kau ina bus lengi bus ini catur ibu moment itu turi ba. Kau cakap nama na apa cem cari. Okay. Manipur lengang ngarang inter district bus service kian bahora kan ini hai bagi order matho praba matung da ngasih si Imphal to Churachandpur amadi Imphal to Senapati gi bus service si sian kita bani aduh laibak tibidi passenger service ama fawar lakte hai na Manipur State Transport ki employee amadi staff si gi maki digi SKTV news ta fungdok pilih. Hauzi ini lagi jadi informasi Moirangkhom gi Manipur State Transport ki complex adu dani hajik mang da leiriba bus ani asini khoi Imphal to Churachandpur amadi Imphal to Senapati sian gadaba bus ni hajik fawbuda chatok chachin tawgada passenger ama fawba lakpagi mami ude Manipur State Transport ki employee staff singa khoi SKTV news ka unajaduna oi phibam asi karamna leiri haibagi matang da hangjaruba matamda Legang ngarang thoki order dugi matung ina ngasi si MST gi makai degi di driver sing amadi staff sing gi makai degi bus service koi si nabgi damangta dum CM satuna lei hadina fungtu pi nakalamorum da SKTV news na koi gi North AOC da leiba private koi gi bus services ki ticket counter sing da salaga koi gi khoina hangjaru ba matam da hari ba koi gi private bus service sing sidi koi adumak cheli adubu lamdam sida thoiba koi gi irang sina maram oiraga maitai frup ki passenger yaudana hari ba topa koi lamdam asida khundaminari ba topa furup singi passenger jing aduma koi chatok chachin tawri private ki oina aduga koi ngarang asi Manipur lengang na hari ba order si tholapani Manipur State Transport ki staff singi maikai degi koi Assam di koi hari madudi Houba Ngamkhidare hari ba passenger service asi koi chen ba koi MST na thorang tor basu passenger wat pagi kudungsa da basi thengnabani adubu Leingak-Ki order si makhata na adumak chatharagadi koi hariba kaino si soidana passenger si soidana khoi lakani haibagi wafam si MST gi staff sigi makai dagi fungdok pirei sigi matang da paudum jariba video journalist Benson nongthomam amadi singkhai moirangsa Manipur State Transport Moirangkhom